này bay cái quái cân bọ Isu. Mana isu mentro? Ayo hoki mentro ya. Aduh. Mana muka kau lah? Ni, masalah ni. Kesini apa kau? ꯍꯧꯇꯛꯀꯤ ꯊꯧꯗꯣꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯗꯤ ꯐꯪꯂꯒ ꯑꯃꯗꯤ ꯐꯪꯗꯕꯗꯣ ꯉꯁꯤ ꯐꯪꯂꯦ ꯃꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯗꯔꯥ ꯀꯧꯋꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯃꯐꯥꯏꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯒꯤ ꯑꯃꯗꯤ ꯃꯀꯣꯛꯇ ꯄꯥꯟꯕꯒꯤ ꯂꯥꯛꯐꯝ ꯂꯩꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯝꯁꯀꯤ ꯑꯩꯈꯣꯏ ꯃꯤꯔꯦꯟꯁꯪꯗ ꯄꯨꯔꯛꯂꯦ ꯊꯅꯝꯕꯩꯔ ꯁꯤꯁꯦ ꯑꯇꯩ ꯇꯧꯈ꯭ꯔꯦꯕ ꯑꯇꯩ ꯄꯣꯠ ꯐꯤꯂꯝ ꯇꯧꯈ꯭ꯔꯦꯕ ꯍꯥꯟꯅꯒꯤ ꯃꯣꯏ ꯑꯍꯨꯝꯗꯨꯅꯤ ꯁꯤ ꯔꯤꯝꯁꯀꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯔꯗ ꯂꯩꯔꯤ 시디 야우스는 어디 당겨라게 ꯃꯇꯤ ꯑꯃꯇ ꯌꯦꯡꯕꯗ ꯍꯥꯡꯇꯣꯛꯑꯒ ꯀꯔꯤ 야다 사실 넣고 또 엑짓 얼굴이가 아무 말 머리 더건다 맛이 찌르는 거 정신을 갖고 있는
ใช้ทางกาบเลยเตี้ยนมันเป็นเตี้ยนไม่ไปกาบอะไร Han jange khadra ni prahu